Krishna, na pothana batausi. Wa mana slore. Hoi hoi tamo. Thoshna, Kay hagi tamo. ai ngasidi phaidom jingse takat paloi bangam rengge. Ado nang ising gilas amta lakthuge ro. Ai ising khorang mana slore. Hoi tamo, ay lawthugi gi. As masigi san mayam se mungla ne. Masigi san mayam se tana bona badane. Thabak amata sudra banai se. Tamo, ising sida laijare. Kada. Thoshna, Kay hagi tamo. ngasidi nangna kalak bisingse yam hawani da. As tamo sima ngahangay kalakpa ising di hawtabro haisibo. Hawida. Ato ngasina mau khangli liba haitare. Ato ibani na wari nungari ngeda namisi jo ayok sangre torse. Ado Thoshna, tabak singjim talasina batawslo. Hoi tamo. Tamo, Kai lere. tamo kay satpidoino. Aise tukan bukta posa kita lawge. Ay se tamo da wa amadi hainingbane. Kari wanu ne. Hayeng se lamlai da imanabi amagi haijingpot leiba. Ado magi popang leinaba lupa 2,000 khak darkar leiba. Ado kamain tawsige. Aingonda di paisa po mata leitine. Ado ai paisa panggadaba khara di leibane. Mathangi na majingda pirga haijalaba. Ado ai tasawda tahanga kike. Tasaw. Kay lere tomba. Tasawda selga leibro. Karigino ne he, kay da sijanage habno ne. Nanaw pije hayeng mamanabigi poyeng hangadabani ye. O laibane. Ado, horen do hek lauro. Hoi tasaw du de muk thogi ge. Ho, saluro. Tamo, ay salukige. Hoi saluro. Fajan saluko. Ado ngana di langa bataw he. Hoi tamo. Ite, ay salukige. O fare saluro. O kharangan na halangna be hek taw. Usikan gi gari khuthaujina ba. Sahi naga haurakpa oire. O faja yenga chalo. Hoi ite. O fare saluro. Tu sini ai nai ba showroom do nupi gi kwai de pajaba dress kai di sida lo yarom ni lao sanji lao
ꯅꯨꯄꯤꯒꯤ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯦ? ꯑꯅꯧꯕ ꯈꯔ ꯂꯥꯛꯄꯅꯦ, ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯌꯨ. ꯇꯥꯈꯦꯠꯄ ꯁꯤ ꯌꯥꯝ ꯄꯥꯝꯃꯦ. ꯅꯪ ꯄꯥꯝꯕ ꯄꯥꯝꯃꯕꯣ? ꯄꯥꯝꯃꯦ. ꯁꯦ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ. ꯑꯁ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯄꯛꯆꯔꯦꯍꯦ. ꯁꯤ ꯅꯪ ꯄꯥꯝꯕ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯣ? ꯄꯥꯝꯃꯦ ꯇꯥꯈꯦꯠꯄ. ꯑꯇꯩꯗꯤ ꯅꯪ ꯌꯥꯔꯗ꯭ꯔꯣ? ꯁꯤꯅ ꯁꯨꯝ ꯌꯥꯔꯅꯤꯗ. ꯑꯗꯨꯗꯤ ꯄꯥꯏꯔꯣꯁꯦ. ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯇꯥꯃꯣ ꯁꯤ ꯑꯝꯇ ꯄꯦꯛ ꯇꯧꯕꯤꯌꯨꯅꯦ. ꯑꯗꯨꯗꯤ 이번 ꯍꯥꯟꯅ ꯎꯅꯐꯝꯗꯣ ꯎꯅꯒꯗꯕꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯇꯥꯈꯦꯠꯄ. ꯍꯣ ꯆꯥꯔꯣ ꯆꯥꯔꯣ. ꯅꯪ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎꯀꯣ. ꯅꯪꯅ ꯅꯕꯨꯛ ꯊꯜꯂꯗꯤ ꯅꯁꯥ ꯐꯔꯅꯤ. ꯅꯁꯥ ꯐꯔꯗꯤ ꯅꯆꯥ ꯃꯌꯥꯝ ꯄꯣꯛꯑꯅꯤ. ꯅꯆꯥ ꯄꯣꯛꯑꯗꯤ ꯅꯪꯒꯤ ꯅꯆꯥ ꯃꯌꯥꯝꯗꯣ ꯌꯣꯟꯊꯣꯛꯑꯒꯅꯦ ꯑꯩꯒꯤ ꯑꯣꯡꯄꯣꯠ ꯂꯩꯗꯣꯏꯅꯤ ꯈꯪꯉꯕꯣ? ꯆꯥꯔꯣ ꯆꯥꯔꯣ. ꯗꯥꯇꯣꯝꯊꯦꯟ, ꯅꯪꯗꯤ ꯁꯤꯡ ꯆꯠꯂꯨꯏꯔꯣ? ꯍꯣꯏ ꯆꯠꯂꯨꯔꯤꯅꯦ. ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯍꯣꯠꯇꯨ, ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯁꯟ ꯑꯃꯣꯝ ꯑꯃ ꯌꯥꯎꯔꯤꯌꯦ. ꯑꯗꯨ ꯍꯣꯏꯕ ꯂꯥꯛꯏꯅꯤ ꯈꯪꯉꯕꯣ? ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯈ꯭ꯔꯕ ꯁꯟ ꯃꯌꯥꯝꯁꯦ ꯃꯥꯒꯤꯅꯤꯒ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯒꯗꯤ ꯁꯟ ꯑꯃꯣꯝ ꯑꯃ ꯌꯥꯎꯔꯤ ꯀꯥꯏꯅ. ꯍꯦ ꯑꯉꯥꯡ, ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯀꯗꯣꯔꯤꯀꯣ. ꯅꯣꯛꯀꯦꯁꯨ ꯀꯣꯟꯅ ꯅꯣꯛꯑꯣ. ꯁꯦ ꯁꯤꯡꯒꯁꯦ ꯍꯥꯟꯅ ꯑꯝꯇ ꯊꯥꯁꯤꯁꯦ. ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯡꯒ ꯂꯣꯏ ꯆꯤꯡꯊꯔꯦꯃꯤ. ꯍꯦ ꯅꯪꯒꯤ ꯁꯟ ꯑꯃꯣꯝꯁꯦ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗꯒ ꯑꯃꯨꯛ ꯆꯪꯉꯤꯅꯤ. ꯆꯠꯂꯣꯃꯤ ꯅꯪꯕꯣ. ꯆꯪꯒꯦ ꯆꯪꯖꯈꯤꯁꯅꯨ. ꯐꯝꯒꯣꯁꯦ ꯉꯥꯛꯇ. ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯡꯅꯈꯤꯗꯕꯅꯤ. ꯅꯪꯗꯤ ꯂꯥꯏꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯝꯃꯦꯅ. ꯅꯪꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ. ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯒꯦ. ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯦ. ꯉꯥꯏꯈꯣꯍꯦ. ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯍꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ. ꯅꯪꯅ ꯍꯥꯏꯅꯤꯡꯕꯒꯩꯅꯦ ꯄꯦꯟꯅ ꯍꯥꯏꯔꯣ. ꯗꯥꯇꯣꯝꯊꯦꯟ, 이번ꯛꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ? ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯣ ꯉꯥꯏꯕꯗ ꯀꯜꯂꯣ. 이번이기ꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ. ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯄꯥꯈꯪ ꯂꯥꯏꯑꯣꯏꯕꯗꯨꯔꯕ? ꯃꯤ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯕꯅꯦ. ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯏꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯗ꯭ꯔꯤꯗꯅ. ꯑꯗꯨꯅ ꯅꯪ ꯊꯥ 4-5ꯗꯪꯗꯤ ꯉꯥꯏꯔꯣꯕ. ꯑꯗꯨ ꯌꯧꯔꯗꯤ ꯅꯪꯁꯨ ꯌꯥꯔꯦꯗꯅ. ꯔꯣꯁꯅꯤ, ꯁꯤꯡꯒꯥꯁꯦ ꯑꯝꯇ ꯊꯣꯡꯒꯠꯂꯧꯁꯦ. ꯆꯟꯅꯕ ꯇꯧꯔꯁꯦ. ꯊꯣꯏꯁꯅꯥ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯕꯩ ꯋꯥꯅꯤꯗ. ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ? ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯏꯗꯅ. ꯑꯗꯨ ꯅꯪꯅ ꯁꯤꯡꯕꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯥꯈꯦꯠꯄꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯩꯅꯦ. ꯑꯗꯣ ꯅꯪ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯔꯝꯃꯤꯁꯦ? ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯅꯪ ꯑꯩ ꯀꯌꯥꯔꯛꯅꯣ ꯂꯩꯁꯥꯔꯤꯉꯩꯗ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯅꯈꯤꯕꯗꯣ?
ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯂꯩꯁꯥꯔꯤꯉꯩꯗ 6ꯂꯛꯀꯨꯝꯕ ꯁꯨꯔꯝꯃꯅꯤ. ꯉꯁꯤꯒꯤꯁꯤꯒ 8ꯂꯛ ꯁꯨꯕꯅꯤ. ꯑꯗꯨꯗꯤ 8ꯂꯛ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯉꯥꯟꯕ ꯇꯥꯕꯅꯤꯅꯦ. ꯍꯣ, ꯉꯥꯟꯕ ꯇꯥꯔꯦꯗꯅ. ꯑꯥꯏ ꯁꯅꯥꯊꯣꯏ, ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗꯤꯖꯦ? ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕꯒ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯗꯦꯗ ꯗꯥꯗꯤꯖꯦ. ꯑꯁ, ꯍꯥꯏꯖꯟꯒꯅꯨꯗ. ꯅꯌꯥꯝꯕ ꯈꯪꯉꯦꯗ. ꯑꯗꯣ ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯅꯌꯥꯝꯕ ꯈꯪꯉꯤꯅꯍꯦ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯗ ꯆꯦꯟꯈ꯭ꯔꯦꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ? ꯑꯗꯣ ꯁꯅꯥꯊꯣꯏ, ꯑꯩꯒꯤ ꯅꯨꯄꯤꯗꯒ ꯑꯣꯏꯔꯗꯤ ꯃꯕꯨꯛꯇꯨꯗ ꯊꯥꯡ ꯁꯨꯔꯤꯁꯤꯅ ꯆꯥꯛ ꯂꯥꯎ ꯌꯨꯡꯒꯗꯕꯅꯦꯍꯦ. ꯅꯠꯇꯦ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯆꯤꯒꯣꯟ ꯅꯥꯀꯣꯟꯗꯅ ꯃꯆꯥ ꯃꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯣ ꯆꯤꯡꯒꯣꯟ ꯅꯥꯀꯣꯟꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯁꯅꯥꯊꯣꯏ, ꯅꯪ ꯁꯥꯎꯅꯨꯀꯣ. ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯅꯌꯥꯝꯕꯁꯨ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ. ꯆꯠꯂꯍꯦ ꯁꯅꯥꯊꯣꯏ, ꯁꯥꯎꯅꯨꯀꯣ. ꯇꯝꯐꯖꯥꯎ, ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯐꯖꯅ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨꯅꯦꯍꯦ. ꯍꯥꯏꯅꯕꯅꯦ. ꯐꯖꯅ ꯍꯥꯏꯅꯕꯅꯦ ꯃꯥꯏ ꯅꯨꯄꯤꯗꯣ. ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ, ꯃꯥꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒ ꯍꯥꯟꯅ ꯄꯥꯈꯪ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯅꯔꯝꯕꯅꯦ ꯍꯥꯏꯅꯍꯦ. ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ. ꯍꯣꯏꯗ, ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯏꯁꯦ ꯃꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯅꯔꯦ, ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯅꯔꯦ. ꯑꯗꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯅꯗ꯭ꯔꯦ. ꯑꯗꯨ ꯃꯌꯥꯝꯗꯣ, ꯍꯩꯅꯕꯤ ꯃꯌꯥꯝꯗꯣ ꯀꯥꯎꯕ ꯉꯝꯗꯗꯅ, ꯃꯍꯥꯎ ꯃꯌꯥꯝꯗꯣ ꯀꯥꯎꯕ ꯉꯝꯗꯗꯅ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯅꯦꯍꯦ. ꯍꯣꯏꯅꯦ. ꯍꯣꯏ, ꯃꯣꯏ ꯋꯥꯔꯤꯁꯦ ꯇꯨ ꯁꯨꯡꯉꯦ. ꯍꯣꯏ, ꯀꯥꯟꯗꯦ, ꯆꯠꯁꯤꯂꯣ. ꯑꯇꯣꯝꯕ, ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣꯅꯦꯍꯦ?
ꯇꯥꯆꯧ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯧꯒꯦ ꯇꯧꯕꯅꯦ ꯑꯇꯣꯝꯕ ꯅꯪꯅ ꯈꯜꯂꯤꯗꯣ ꯇꯥꯆꯧ ꯂꯣꯏꯅ ꯈꯪꯉꯤ ꯅꯪ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯑꯇꯣꯝꯕ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯅꯪ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤꯗꯃꯛ ꯅꯪ ꯇꯥꯆꯧꯒ ꯅꯇꯩꯃꯒ ꯂꯩꯔꯤꯁꯤꯗꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯆꯠꯊꯣꯔꯣ ꯆꯠꯊꯣꯔꯣ ꯍꯣꯏ ꯏꯇꯩꯃ ꯇꯥꯃꯣ ꯑꯩ ꯅꯪꯒꯤ ꯇꯥꯃꯣ ꯅꯠꯇꯦ ꯅꯪꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯍꯤꯛꯅꯦ ꯃꯍꯤꯛ ꯅꯪꯕꯨ ꯍꯥꯠꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯝꯗ ꯂꯩꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯊꯣꯏꯁꯅꯥ 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 ꯅꯪ ꯀꯩꯗꯧꯔꯒꯦ ꯊꯣꯏꯁꯅꯥ ꯁꯦ ꯍꯧꯒꯠꯂꯣ ꯁꯦ ꯇꯥꯃꯣ ꯑꯩꯅ ꯊꯧꯕꯅ ꯑꯩꯅ ꯐꯪꯕꯅꯦ ꯊꯣꯏꯁꯅꯥ ꯇꯥꯃꯣ ꯄꯨꯟꯁꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤꯁꯤꯗ ꯑꯩ ꯃꯥꯏꯊꯤꯔꯦ ꯇꯥꯃꯣ ꯊꯣꯏꯁꯅꯥ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯍꯧꯒꯠꯂꯣ ꯑꯩꯅ ꯑꯉꯥꯡ ꯌꯨꯝꯕꯥꯟ ꯄꯥꯜꯂꯨꯕꯅ ꯉꯁꯤꯗꯤ ꯑꯩꯗ ꯅꯠꯇꯅ ꯇꯥꯃꯣꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯜꯂꯦ ꯊꯣꯏꯁꯅꯥ ꯁꯦ ꯍꯧꯒꯠꯂꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯊꯣꯏꯁꯅꯥ 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 ꯍꯨꯠ ꯍꯨꯠ